ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯕꯨ ꯑꯍꯥꯟꯕꯗ BS Explorerꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯣꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟꯅꯆꯤꯡꯕ ꯇꯔꯟ ꯑꯣꯟ ꯅꯝꯕꯤꯔꯝꯃꯨ ꯉꯁꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯌꯥꯝꯒꯤꯗꯃꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯕ꯭ꯌꯨꯇꯤ ꯑꯦꯟ ꯗ ꯕꯤꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟ ꯃ꯭ꯌꯨꯖꯤꯀꯦꯜ ꯔꯣꯃꯥꯟꯇꯤꯛ ꯐꯟꯇꯥꯁꯤ ꯐꯤꯂꯝ ꯑꯃꯅꯤ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯗꯦꯠ ꯑꯁꯤ 23 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2017 ꯂꯟꯗꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯧꯈꯤ directed by Bin Condon बजेटना 255 मिलियन ओइकी बॉक्स ऑफिस कलेक्शन असी फजना तौकी 1.26 बिलियन तौकी IMDb रेटिंग दा 7.1 आउट ऑफ 10 की मनुंग दा फंकी रोटन टोमेटोस ना 71% लाइक पिकी गूगल यूजर्स ना 88% लाइक पिकी फिल्म अमसुन अवार्ड खरा हाइजरबदा टीन चॉइस अवार्ड MTV मूवी अमसुन TV अवार्ड फॉर द बेस्ट मूवी ताकी की चॉइस अवार्ड एम्पियर अवार्ड अमसुंग अतोपा अवार्ड कया अमसु फंकी स्टार कार्स खरा पंजरबदा एक्ट्रेस बेल की सक्तमदा इमा वासन एक्टर बिस की सक्तमदा डैन स्टेवन गैस्टोन की सक्तमदा लुक इवांस बेल की फादर मॉरिस की सक्तमदा केविन क्लिन हौजिक फिल्म असी नुंसिरबा मरुप मयामगी मफमदा खुदोन तमजरगे फिल्म असी हौबा मतमदा जामना नापन तौबा मियोइबबु हंथना जेंगबा अमसुंग मिनुंसिउ थौजान वाटपा प्रिंस अमा उलदुना हौई हाइरिबा प्रिंस असी मसाना मसाबु असुकी मतिक नापन तौजरमी प्रिंस अदुना मसक फजबा मियोइसिंग अमसुंग फजरबा ड्रेस सेटपा मियोइसिंगबुना हराउ तयामना तौबिरमी अदुगा मसक थीबा अमसुंग अमोटपा ड्रेस सेटपा मियोइसिंगबुना ताथी ताओइना तौबिरमी महाकी फजरबा महन अमा लेरमी हाइरिबा महन अदुदा मसक मतौ फजरबी नुपी कया लाक्तुना पार्टी अमा पांगथोकलमी महाकी महल अदु असुकी मतिक फजरमी अंगकपगी मसक अमदी ओइरमी हाइरिबा नुमित अदुगी नुमिदांग अदु असुकी मतिक नुंगले नुंसित कनबा नुमित अमदी ओइरमी नुंगले नुंसित अदु कनबना मरम ओइरगा प्रिंस अदुगी महन अदुदा मसक मतौ थीरबी हनुबी अमा संगदफम लौरमी हनुबी अदुना प्रिंस अदुगी महन अदुदा संगजरपना मरम ओइरगा महांगना जामना थमोइ सेंगना फजरबा रोस अमा प्रिंस अदुदा पिरमी प्रिंस अदुना हनुबी अदुगी मसक अदु उरुबदा महाकी थमोइदा असुकी मतिक कारेम नरमी फम अदुदा लैरिबी मसंग मतौ फजरबी नुपी सिंग अदुसु प्रिंस अदुगा पुंदुना खोय हनुबी अदुगी मथक्ता कारेम नरमी प्रिंस अदुना हनुबी अदुना पिरकलिबा रोस अदु पामदे हाइबगी मतागुम हनुबी अदुगी ममांगदा लंगसिलमी हनुबी अदुना मखा तारदुना मियोइबगी फजबगी हौरपम असि सकपमदा नते असेंग फजबगी हौरपमदि थमोइदगी ओइगदमनि हाइरमी हनुबी अदुना थमोइ सेंगना हाइजरिबा वाइसिंग अदु प्रिंस अदुना अमता ताबिरमदि खुदक्ता हाइरिबा हनुबी अदु जामना निंथिजरबी मसक मतौ फजरबी मियोइबा मगी सक्तमदा ओलक्की तसेंगना हाइरिबा हनुबी नुपी अदु लाइरेंबी नुपी अमदि ओइरमी लाइरेंबी नुपी अदुना प्रिंस अदुगी थमोइबु जेंगदोंनाबगी दमकता हनुबी अमगी सक्तम लौदुना लाखिबा ओइरमी लाइरेंबी नुपी अदुना प्रिंस अदुगी थमोइ असि असुकी मतिक मिनुंसी खंगदबा नापन्ना जोमलबा थमोइ अमनि हाइबदु खंगलम्मी खाताना लाइरेंबी नुपी अदुना प्रिंस अदुबु परा अमदि तंबिके हाइना महाकी थमोइदा खलम्मी दुदगी लाइरेंबी नुपी अदुना साप अमा तौरदुना हाइरिबा प्रिंस अदु सागी सक्तमदा ओलनकी फिल्म असिदा हाइरिबा प्रिंस अदुगी ममिंग अदु बिस साइना थोनबिकी प्रिंस अदुना लाइरेंबी नुपी अदुगी सैराग अदु कोपिनबा असुकी मतिक हाइजरमी बु हाइरिबा लाइरेंबी नुपी अदुना जारमदे महांगना बिस की सक्तमदा ओनबता नत्तना मफम अदुदा लेरमीबा मियोइसिंग अदुसु अंगक अंगपा पोसैसिंगी सक्तमदा लोइना ओंथोखिरमी गुंबा साप असिबु कोके हारबदी नहाकी हौजिक लैरिबा सक्तम अदुदा थमोइ सेंगना नुंसिजबी नुपी अमा लैरबा मतम अमसुंग नहाकना हाइरिबा नुपी अदु थमोइ सेंगना नुंसिजरबा मतमदा नखोइ हानागी मोंगदा लोइना हंजिलकनी हारमी मखा तारना जादुगा नुपी अदुना हाइरिबा रोस अदुगी मनासिंग अदु केंद्रिंगै ममांगदा नहापु पुक्सिन सेंगना नुंसिजबी नुपी अमा फंगलबा मतमदा नखोइगी हानागी सक्तमदा हंजिलकनी हारमी लाइरेंबी नुपी अदुगी सापदगी प्रिंस अदुगी सक्तम अदु बिसकी सक्तमदा ओनकी बु महाकी मनाक्ता लेरंबा मसंग मतौ फजरबा मियोइ केया अदुना अंगक अंगकपा पोसैसिंगी सक्तमदा ओनकी लाइरेंबी नुपी अदुगी सापदगी मफम अदुगी अकोइबदा लैरिबा मिसिंग अमसुंग खुनसिंगना प्रिंस अदुगी महन अदु लोइना काउखिरमी मतम कया अमा हौख्रबचु हाइरिबा मफम अदुदा कनागुंबा मियोइ अमता लांगनरमदे चिन असिदा खुंगंगदा लैबी नुपी मचा अमा उलम्मी हाइरिबा नुपी मचा असिगी ममिंग बेल कौरम्मी महाकी तसेंगना हॉबी हाइरगदी लाइरिक लाइसु पाबा असि असुकी मतिक पामजरमी क महाकी मपागी सिनफमना डिजाइनर अमा ओइरम्मी
ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯒꯦꯁꯇꯣꯟ ꯀꯧꯔꯕ ꯅꯨꯄꯥ ꯑꯃꯅ ꯕꯦꯜ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯝꯃꯤ꯫ ꯕꯦꯜꯅ ꯒꯦꯁꯇꯣꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯄꯟ ꯀꯥꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯕꯦꯜꯒꯤ ꯊꯃꯣꯏꯅ ꯌꯥꯕꯤꯔꯝꯗꯦ꯫ ꯒꯦꯁꯇꯣꯟꯅꯁꯨ ꯕꯦꯜꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯦꯁꯇꯣꯟꯅ ꯕꯦꯜꯕꯨ ꯌꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯦꯜꯒꯤ ꯃꯄꯥ ꯑꯁꯤ ꯊꯕꯛ ꯑꯃ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯊꯕꯛ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯕꯛ ꯑꯗꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨ ꯆꯠꯄ ꯌꯥꯗ꯭ꯔꯕꯗ ꯃꯅꯥꯛꯇ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯁꯛꯇꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯕ ꯂꯝꯕꯨꯏꯁꯤꯡ ꯑꯗꯨꯅ ꯕꯦꯜꯒꯤ ꯃꯄꯥꯕꯨ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯕꯦꯜꯒꯤ ꯃꯄꯥꯅ ꯃꯁꯥꯒꯤ ꯊꯃꯣꯏꯕꯨ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯗ ꯐꯖꯔꯕ ꯃꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯜ ꯑꯗꯨ ꯕꯤꯆ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯦꯜꯒꯤ ꯃꯄꯥꯅ ꯃꯍꯜ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯍꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯜ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯅꯥꯕꯨꯁꯨ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯦꯟꯗꯜ ꯈꯔ ꯊꯥꯟꯅ ꯂꯩꯕ ꯑꯃꯁꯨꯡ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯐꯖꯔꯕ ꯆꯥꯅ ꯊꯛꯅꯕ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯁꯨꯡ ꯆꯥꯅꯤꯡꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯆꯥꯒꯤ ꯀꯞ ꯑꯃ ꯕꯦꯜꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯕꯦꯜꯒꯤ ꯃꯄꯥꯒꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯈꯔꯅ ꯂꯥꯛꯇꯨꯅ ꯑꯩꯍꯥꯛꯄꯨ ꯀꯤꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯕꯦꯜꯒꯤ ꯃꯄꯥꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯞ, ꯀꯦꯟꯗꯜ ꯁ꯭ꯇꯦꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯄ꯭ꯔꯤꯟꯁ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯞꯇꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯣꯟꯈꯤꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯦꯜꯒꯤ ꯃꯄꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯒꯥꯔꯗꯦꯟ ꯑꯃꯗ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯁꯥꯠꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯕꯦꯜꯅ ꯂꯩꯁꯤꯡ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯕꯦꯜꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯩ ꯑꯃ ꯍꯦꯛꯅꯕꯒꯤꯗꯃꯛꯇ ꯂꯩ ꯑꯃ ꯍꯦꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯩ ꯑꯗꯨ ꯍꯦꯛꯄ ꯍꯧꯔꯛꯄꯗ ꯕꯤꯆ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩ ꯑꯗꯨ ꯍꯦꯛꯄꯒꯤ ꯄꯥꯅꯤꯁꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯕꯦꯜꯒꯤ ꯃꯄꯥꯕꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜ ꯑꯗꯨ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯪꯒꯣꯜ ꯑꯗꯨꯅ ꯕꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯦꯜꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕꯗꯨ꯫ ꯁꯪꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯕꯦꯜꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯖꯔꯕ ꯕꯤꯆꯀꯤ ꯃꯍꯜ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯕꯦꯜꯅ ꯃꯍꯜ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯟꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔꯗꯤ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯀꯔꯤ ꯄꯣꯠꯁꯛꯀꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯕꯗꯨ ꯕꯦꯜꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯕꯦꯜꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯜꯒꯤ ꯃꯄꯥ ꯃꯣꯔꯤꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯐꯖꯔꯕ ꯃꯍꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯜꯒꯤ ꯃꯄꯥꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩ ꯑꯃ ꯍꯦꯛꯂꯨꯏ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯅ ꯕꯦꯜꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯕꯤꯆ ꯑꯗꯨ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯕꯦꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯐꯥꯗꯔ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯐꯥꯗꯔ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯆꯅ ꯕꯦꯜꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯕꯦꯜꯅ ꯂꯩ ꯑꯃ ꯍꯦꯛꯄꯒꯤꯗꯃꯛꯇ ꯑꯩꯒꯤ ꯐꯥꯗꯔꯕꯨ ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯅꯤꯁꯃꯦꯟ ꯑꯁꯤ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯕꯤꯆꯇ ꯍꯪꯂꯝꯃꯤ꯫ ꯂꯩ ꯑꯗꯨꯁꯨ ꯑꯩꯅ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯐꯥꯗꯔꯅ ꯑꯩꯒꯤꯗꯃꯛꯇ ꯍꯦꯛꯄꯤꯕꯅꯤ ꯍꯥꯏꯅ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯐꯥꯗꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯕ ꯕꯤꯆꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯜꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯪꯅꯤꯡꯕꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯛꯄ ꯁꯛꯇꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯆ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯎꯕꯗ ꯕꯦꯜꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯀꯤꯕ ꯑꯈꯪꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯀꯤ ꯑꯈꯪ ꯑꯗꯨ ꯎꯠꯂꯝꯗꯦ꯫ ꯕꯦꯜꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯅꯕ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯕꯤꯆꯅ ꯌꯥꯔꯝꯃꯤ꯫ ꯕꯤꯆꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯈ꯭ꯔꯒꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯆꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯕꯦꯜꯒ ꯃꯍꯥꯛꯀꯤ ꯐꯥꯗꯔꯒ ꯎꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯕꯦꯜꯅ ꯃꯍꯥꯛꯀꯤ ꯐꯥꯗꯔ ꯑꯗꯨ ꯃꯄꯥꯟꯗ ꯏꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯆꯅ ꯕꯦꯜꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯃꯍꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯕꯦꯜꯕꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯞꯇꯒꯤ ꯑꯣꯟꯈꯤꯕ ꯑꯉꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯕꯦꯜꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯕꯦꯜꯅ ꯂꯩꯕ ꯅꯨꯡꯉꯥꯏꯅꯕ ꯐꯖꯔꯕ ꯔꯨꯝ ꯑꯃ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯜꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯕꯦꯜꯕꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯃꯈꯣꯏꯅ ꯕꯦꯜꯒꯤꯗꯃꯛ ꯐꯖꯔꯕ ꯀꯥ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯋꯥꯏ ꯄꯥꯟꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯞꯇꯒꯤ ꯃꯈꯣꯏ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯣꯟꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯕꯦꯜ ꯑꯗꯨ ꯊꯋꯥꯏ ꯄꯥꯟꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯀꯥ ꯑꯃꯗ ꯐꯖꯅ ꯊꯝꯕꯤ ꯍꯥꯏꯗꯨꯅ ꯕꯤꯁ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯒꯥꯔꯤ ꯑꯃꯁꯨꯡ ꯀꯦꯟꯗꯜ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯕꯤꯁꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯆꯩꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯅ ꯕꯤꯁꯇ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯛꯈꯤꯕ ꯁꯥꯞ ꯑꯗꯨꯗꯒꯤ ꯀꯣꯛꯄ ꯉꯝꯕꯒꯤ ꯂꯝꯕꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ꯫ ꯀꯦꯟꯗꯜ ꯁ꯭ꯇꯦꯟ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯕꯤꯁꯇ ꯕꯦꯜꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯕꯦꯜꯕꯨ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯤꯁꯀꯤ ꯊꯃꯣꯏꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯃꯨꯛ ꯑꯁꯥꯎꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯊꯋꯥꯏ ꯄꯥꯟꯕ ꯀꯦꯟꯗꯜ ꯁ꯭ꯇꯦꯟ ꯑꯃꯁꯨꯡ ꯒꯥꯔꯤ ꯑꯗꯨꯅ ꯀꯟꯅ ꯊꯦꯝꯖꯤꯟ ꯈꯣꯠꯆꯤꯟꯕꯗꯒꯤ ꯕꯤꯁ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯌꯥꯔꯝꯃꯤ꯫ ꯕꯤꯁꯀꯤ ꯊꯃꯣꯏꯗꯁꯨ ꯈꯜꯂꯝꯃꯤ ꯑꯩꯍꯥꯛꯅ ꯁꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯞꯇꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯐꯪꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯕꯤꯁꯅ ꯕꯦꯜ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯁꯀꯤ ꯏꯒꯣ ꯂꯩꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯕꯦꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯕꯦꯜꯅ ꯕꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯕꯤꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯁꯅ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯅꯪ ꯃꯈꯥ ꯇꯥꯅ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯜꯅ ꯈꯨꯝꯂꯛꯈꯤ ꯑꯩ ꯅꯪꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯒꯤ ꯃꯍꯨꯠꯇ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯔꯕꯁꯨ ꯁꯤꯖꯔꯒꯦ ꯍꯥꯏꯅ꯫ ꯕꯤꯁꯁꯨ ꯕꯦꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯋꯥꯏ ꯄꯥꯟꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗꯗꯤ ꯐꯥꯎꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯞꯇꯒꯤ ꯃꯈꯣꯏ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯣꯟꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯕꯦꯜ ꯂꯥꯛꯂꯕꯅꯤꯅ ꯕꯦꯜꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ꯫ ꯁꯤꯟ ꯑꯁꯤꯗ ꯕꯤꯁꯅ ꯃꯍꯥꯛꯀꯤ ꯔꯣꯖ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯣꯖꯀꯤ ꯃꯅꯥ ꯀꯦꯜꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯁ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯃꯤ ꯔꯣꯖ ꯑꯁꯤꯒꯤ ꯃꯅꯥꯁꯤꯡ ꯑꯁꯤꯅ ꯀꯦꯟꯕ ꯂꯣꯏꯈ꯭ꯔꯒꯗꯤ ꯃꯍꯥꯛꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯕꯤꯁ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯒꯤ ꯁꯛꯇꯝꯗ ꯑꯁꯨꯝ ꯂꯩꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯕꯤꯁ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯤꯟ ꯑꯁꯤꯗ ꯕꯦꯜꯒꯤ ꯐꯥꯗꯔ ꯃꯣꯔꯤꯁꯁꯨ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯁꯥꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯕꯤꯁ ꯀꯧꯕ ꯁꯥꯊꯤꯔꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯕꯦꯜꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯜꯒꯤ ꯃꯄꯥ ꯃꯣꯔꯤꯁꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯕꯦꯜꯒꯤ ꯐꯥꯗꯔꯕꯨ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯪꯅꯕꯤꯔꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯕꯦꯜꯒꯤ ꯐꯥꯗꯔꯅ ꯒꯦꯁꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯒꯦꯁꯇꯣꯟꯗ ꯇꯝꯃꯤ꯫ ꯒꯦꯁꯇꯣꯟꯅꯗꯤ ꯕꯦꯜꯕꯨ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯜꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗු ꯌꯥꯗꯨꯅ ꯃꯈꯣꯏ ꯈꯔ ꯕꯦꯜꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯃꯁꯨꯡ ꯂꯥꯛꯄꯗ ꯕꯦꯜꯒꯤ ꯃꯄꯥ ꯃꯣꯔꯤꯁꯅ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯦꯁꯇꯣꯟ ꯑꯃꯁꯨꯡ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯊꯥꯖꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯒꯦꯁꯇꯣꯟꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯕꯦꯜ ꯑꯗꯨ ꯑꯩꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯜꯒꯤ ꯐꯥꯗꯔꯅ ꯈꯨꯝꯂꯛꯈꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯑꯣꯏꯔꯣꯏ ꯍꯥꯏꯅ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯒꯦꯁꯇꯣꯟꯒꯤ ꯊꯃꯣꯏ ꯑꯗꯨ ꯁꯥꯎꯒꯠꯈꯤꯗꯨꯅ ꯕꯦꯜꯒꯤ ꯃꯄꯥꯕꯨ ꯐꯨꯖꯤꯟꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯎꯈꯣꯡ ꯑꯃꯗ ꯂꯝꯋꯨꯏꯁꯤꯡ ꯑꯗꯨꯅ ꯆꯥꯅꯕꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯕꯦꯜꯒꯤ ꯐꯥꯗꯔꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯊꯋꯥꯏ ꯄꯥꯟꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯅ ꯕꯦꯜꯗ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯔꯣꯖ ꯑꯃ ꯂꯩ ꯀꯔꯤꯒꯨꯝꯕ ꯔꯣꯖ ꯑꯁꯤꯒꯤ ꯃꯅꯥ ꯑꯁꯤ ꯂꯣꯏꯅ ꯀꯦꯟꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯂꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯦꯜꯅ ꯍꯥꯏꯔꯤꯕ ꯔꯣꯖ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯦꯜꯅ ꯔꯣꯖ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯅ ꯁꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯕꯤꯁ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯕꯤꯁ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏ ꯂꯣꯏꯅ ꯍꯥꯠꯀꯦ ꯇꯧꯔꯤꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯕꯤꯁꯅ ꯁꯥꯎꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯕꯦꯜꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯦꯜꯁꯨ ꯕꯤꯁꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯅ ꯀꯞꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯀꯞꯅ ꯀꯞꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯪꯒꯣꯜ ꯇꯣꯡꯗꯨꯅ ꯖꯪꯒꯜꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯕ ꯁꯥꯊꯤꯔꯕ ꯂꯝꯋꯨꯏ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯇꯝꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯝꯋꯨꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯇꯨꯅ ꯕꯦꯜꯒꯤ ꯃꯊꯛꯇ ꯆꯤꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯤꯛꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯝꯋꯨꯏꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯔꯝꯃꯤ꯫ ꯕꯤꯁꯅ ꯂꯝꯋꯨꯏꯁꯤꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯂꯪꯂꯝꯃꯤ ꯑꯗꯨꯕꯨ ꯕꯤꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯝꯋꯨꯏꯁꯤꯡ ꯑꯗꯨꯅ ꯆꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯝꯃꯤ꯫ ꯕꯦꯜꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯕꯤꯁꯀꯤ ꯍꯛꯆꯥꯡ ꯑꯁꯣꯛꯄ ꯑꯗꯨ ꯇꯨꯊꯔꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫
Belgi thamoida nungaitaba amadi phawrami maramdi beast aduna mahaki punsi adu lambuising adudagi kanbibagi maram aduna madudagi belna beastbu samladuna sangon adugi mathakta tongalami tungda makoi tapna tapna laktuna mahal adu leiba maikeiromda laktuna beastki mahal adu jawraki belna beastbu puduna mahal aduda amuk halakpa adu ubada mafam aduda leiba thawai panba pochaising adu asuki matik haraurami di hojik bel halak labanina lairembi nupi aduna tawramiba sabadu amuk hanjinba oithokpa ngambagi dongchaba leiba adu ubada makoigi pungning asuki matik haraurami bel su hairiba mahal aduda halaktuna soklaba biski seba tawduna lairami asumna bel na biski seba tawbudagi makoi anigi thamoi asum khara khara naksinarappa haibdu oirakhi bel na mahakna lairik pawa jamna pamjai haibduda bisna mahaki phajaraba library adugi manungda bel bu pusinduna sanglakhi bel na jamlaba lairik amasung phajaraba library adu ubuda bel gi thamoi adu asuki matik harauki hatana bisna library sidagi nahangna pamba lairik khudimuk loina pawa jagani aduga mafam asida leinabasu hairami aising adu tarubda bel gi pungning adu asuki matik harauba amadi oirami makoi ani asum loina duna leibana maram oiraga makoi ani gi pungning naksanaba haibdu tamna tamna haurakhi pungudi bisna khangowdana lairembi nupi amana piba lairik ama puthokduna bel da ulami lairik asigi magundi masi sijinarabadi chaningba mafamda chatpa jaba lairik ni haukiba amasung takadaba punsising loina khangba ngamba lairik ni hairami belna makha tana mahaki mama karam haina leikidabno haibdu lairik adu puthokduna jenglami lairik adu jengluba matamda mahaki mama asi akanba leina amana naduna leikidabani ga bel gi mapana belbu mafam adudagi arapa mafam amada puduna lakpani haibasi khanglami bel mahaki mama adu aruba leina amana naduna leikidabani haibdu khanglaba matungda mahaki thamoi adu wakhanjamna nungaitabana maram oiraga mahak kaplami bel di hana khanglamdi mahaki mama karam haina leikidabano haibdu matang asida thawai panba posai singna bisda nahaki thamoida leiriba nungsiba adu phongdoknaba hairami bu biski wakhanda di phawrami bel mahakbu nungsiramoi haina posai sing aduna haibadagi bisu phajaraba phiron kya session duna ke nauba horami aduga bel su phajaraba dress kya session duna kerami khoyani phajaraba mahal adugi mayai de thorakduna harauta yamna dance tawba horami akalamaromda bel gi father adu lagladuna khungang aduda guest na phatraba thabak kaya mahaki mathakta tawbire jangan aduda mahaku phajin punchinduna langbuising aduna chathoknaba wari kudingma khungangi miyoising aduda lirami bel gi father na nupi amabu ulami aduga hairiba nupi asina ayaki thawai asi kanbibani hairami hairiba nupi adu lairembi nupi aduni haibidu khungang adugi miyoi kana amatana khanglamde guest na aina thabaksing adu tawramde hairami aduga bel gi father asi oidaba kya haijinba amasung haujikti mahaki makok asi ngaurabani hairami khungang aduda leiba miyoising adusu guest na moithem tawraga haijin khibana maram oiraga guest gi oida padaba wahising aduda loina thajarami nakal amaromda bel amasung bis ramna nungaina dance tawduna lerami ri asum sanaraduna bis ngasi aigi wakhan asi yamna nungai haina hairami bel asum makhata na mahaki dance asi aigi father na tambibani hairami dagi bis na bel la hanglami nahaki father bu ningsing bara haina nasu khumlami ningsing lai haina isna khudakta jadugi minchen ama puthokduna minchen adugi maramda hairami hairiba minchen adu jengba matamda aikoina ningsingliba mi adugi saktam adu uba phangani haina hairaga bel pirami bel aduna minchen adu paiduna jengba matamda mahaki father bu khun adugi miyamna phaduna otnaiba adu urami madu ubuda bel gi thamoi adu warami maduda bisna mafam achi thadokduna mahaki father bu kanba chatnaba hairami bisna hairiba jadugi minchen gi posak adu bel pirami maramdi nahana ningsinglapa matamda aihaki thiraba saktam asibu uba phangnaba haina belsu mafam madudagi wakhan nungaita mahaki mapagi manakta salami belna chatkraba matungda biski wakhal adu asuki matik masana masabu nungsijarami tamdi biski thamoida belbu asuki matik nungsibirami bel chakhraba matungda mafam aduda lairamiba thawai panba posaksing adusu wakhan jamna nungairamdi tamdi makoigi hanagi lairambi nupi adugi sab adu kokpa ngamlaroi khallubada belna asum lakpada makoigi leiriba khungang adu jawrami makata na hairami belna ahaki father na liba wari sing adu loina achumba wari sing ni haina bis adu chawraba mahal amagi manungda lei haina tubu makoina hairiba wari sing adu khulladugi miyoi singna kanagumamtana thajabiramdi adagi belna jadugi minchen adu puthokduna biski saktam adu khungang adugi miyamgi mamangda ulami
ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯕꯤꯁꯀꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯕꯦꯜꯅ ꯃꯈꯥ ꯇꯥꯅ ꯕꯤꯁ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒꯦꯁꯇꯣꯟꯒꯤ ꯋꯥꯈꯜꯗ ꯕꯦꯜꯅ ꯕꯤꯁꯄꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯒꯦꯁꯇꯣꯟꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯕꯤꯁꯄꯨ ꯀꯔꯝꯍꯥꯏꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ꯫ ꯃꯍꯥꯛꯅ ꯕꯦꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯐꯠꯇ꯭ꯔꯕ ꯃꯔꯥꯟ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯁꯪꯗ ꯂꯦꯞꯍꯟꯈꯤ꯫ ꯃꯈꯥ ꯇꯥꯅ ꯒꯦꯁꯇꯣꯟ ꯑꯃꯁꯨꯡ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯕꯤꯁꯅ ꯂꯩꯔꯤꯕ ꯃꯍꯜ ꯑꯗꯨ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯕꯤꯁꯅ ꯂꯩꯔꯤꯕ ꯃꯍꯜ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯕꯤꯁꯀꯤ ꯃꯍꯜ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯋꯥꯏ ꯄꯥꯟꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯕꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯏꯉꯥꯎ ꯉꯥꯎꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯒꯦꯁꯇꯣꯟꯅ ꯕꯤꯁꯄꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯕꯤꯁꯀꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯕꯤꯁꯇꯤ ꯃꯐꯝ ꯑꯗꯨꯗ ꯕꯦꯜ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯒꯦꯁꯇꯣꯟꯁꯨ ꯑꯁꯨꯝ ꯀꯥꯈꯠꯂꯛꯇꯨꯅ ꯕꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯕꯦꯜꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕ꯭ꯔꯥ? ꯕꯦꯜꯒꯤ ꯊꯃꯣꯏꯗ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯅꯤ꯫ ꯑꯩꯈꯣꯏ ꯊꯥꯔꯛꯂꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯕꯦꯜꯅ ꯅꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯒꯦꯁꯇꯣꯟꯅ ꯕꯤꯁꯇ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯄꯥꯟꯗꯨꯅ ꯅꯣꯡꯃꯩꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯃꯈꯥꯗ ꯑꯣꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥꯗ ꯇꯥꯔꯛꯄꯗ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯝꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯦꯁꯇꯣꯟꯅ ꯕꯤꯁꯄꯨ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯑꯃꯨꯛ ꯁꯦꯝ ꯁꯥꯗꯨꯅ ꯀꯥꯞꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯕꯦꯜꯁꯨ ꯂꯥꯛꯈꯤ꯫ ꯕꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯒꯦꯁꯇꯣꯟꯒ ꯕꯦꯜꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯔꯤꯉꯩꯗ ꯒꯦꯁꯇꯣꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯗꯨꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯒꯦꯁꯇꯣꯟꯅ ꯕꯤꯁꯄꯨ ꯃꯈꯥ ꯇꯥꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯦꯜꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯕꯨ ꯆꯠꯇꯅꯕ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯒꯦꯁꯇꯣꯟꯒꯤ ꯐꯠꯇ꯭ꯔꯕ ꯊꯧꯁꯤꯟꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ" ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯕꯤꯁ ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯗꯨ ꯀꯪꯈꯠꯂꯝꯃꯤ꯫ ꯕꯤꯁꯅ ꯒꯦꯁꯇꯣꯟꯒꯤ ꯃꯉꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯈꯥꯗ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯒꯦ ꯇꯧꯔꯝꯃꯤ꯫ ꯒꯦꯁꯇꯣꯟꯅ ꯕꯤꯁꯄꯨ ꯍꯥꯠꯄꯤꯗꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯒꯦꯁꯇꯣꯟꯅ ꯍꯥꯏꯖꯕꯗꯒꯤ ꯕꯤꯁꯅ "ꯑꯩ ꯏꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯒꯦꯁꯇꯣꯟꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯕꯤꯁꯅ ꯕꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯒꯦꯁꯇꯣꯟꯅ ꯆꯠꯁꯤꯟꯅꯕ ꯁꯥꯗꯨꯅ ꯕꯤꯁꯄꯨ ꯃꯅꯤꯡꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯒꯦꯁꯇꯣꯟꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯥꯏꯗꯨꯅ ꯇꯥꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯕꯤꯁ ꯑꯗꯨꯁꯨ ꯒꯦꯁꯇꯣꯟꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯅ ꯄꯥꯟꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯣꯛꯄ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯕꯦꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯂꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯕꯤꯁꯅ ꯈꯨꯝꯂꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯆꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ" ꯍꯥꯏꯅ꯫ ꯃꯈꯥ ꯇꯥꯅ ꯕꯦꯜꯅ ꯕꯤꯁꯇ "ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯕ ꯔꯣꯁ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯅꯥ ꯑꯗꯨꯁꯨ ꯀꯦꯜꯂꯝꯃꯤ꯫ ꯀꯩꯅꯥ ꯑꯗꯨꯅ ꯀꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯕꯤꯁꯀꯤ ꯊꯋꯥꯏ ꯑꯗꯨ ꯑꯁꯤꯕꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯀꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯊꯋꯥꯏ ꯄꯨꯝꯕ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯕꯤꯁ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯑꯣꯏꯕꯅ ꯑꯣꯟꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯆꯩꯒꯤ ꯁꯛꯂꯣꯟꯗ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯂꯦꯡ ꯑꯣꯠꯄ, ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯨꯕꯗ ꯕꯦꯜꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯕꯦꯜꯅ ꯕꯤꯁꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯦꯜꯒꯤ ꯊꯃꯣꯏꯗ ꯕꯤꯁꯀꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯟꯈꯤꯕ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯒꯊꯤ ꯑꯗꯨ ꯔꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯒꯊꯤ ꯅꯨꯄꯤ, ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯁꯀꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯄꯥꯟꯊꯣꯡꯒꯤ ꯐꯖꯕ ꯊꯤꯗꯅ ꯕꯤꯁꯄꯨ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯕꯤꯁꯇ ꯂꯩꯔꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯥꯛꯊꯦꯛꯇꯨꯅ ꯄꯥꯏꯈꯠꯈꯤꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯕꯦꯜꯁꯨ ꯕꯤꯁꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯄꯥꯞꯁꯤꯡ ꯑꯗꯨ ꯀꯣꯛꯄꯤꯈꯤꯗꯨꯅ ꯍꯟꯖꯤꯜꯂꯝꯃꯤ, ꯍꯥꯟꯅꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯂꯣꯏꯅ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯕꯤꯁ ꯑꯃꯁꯨꯡ ꯕꯦꯜ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯄ꯭ꯔꯤꯟꯁ ꯑꯃ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯉꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ꯫
mathang gi video da nungsiraba marup mayam ga amuk thengnarji channel asibu nungsibiduna subscribe amadi share na chingba tawbiramu video asibu nungai bi bathoklabadi nungsiraba marup mayamna like nambiramu nungsiraba marup mayambu amukan na thagatsari